Laingaka Santigi wari sanaduna lairaba pambaina luchingba UNLF-MPA gi thawmi singbu security force singna wari sasi haina kauraga fazinbagi thawong asi chak kauraga chakta hu hapchinba gumbani asigumba thawong asi makhatana tawbiganu loinana fazin-khiba MPA gi thawmi sing athubada condition amata yaudana thadokadabani haina Khongjom circle Meira Paibi lupna mari leinaba singda taksilakli Thobal district ke Khongjom kaithel da ngasi pangthokiba paugi mifam amada mutum nirmala kaubi Meira Paibi amana fongdorakpada tha asigi tareta Jiribam police station da wari sana si haina kauraga UNLF-MPA gi thawmi singbu fazin khiba asi mama oibi singna yaba ngamloi santi gi wari sana duna loop asigi mioi khuding makki list laingakta lairibani makhoina aranba tawramlabasu makhatana tawdanaba wari sabagi mahutta police station da kauraga amadi mayumda changlaga fabagi thawong asi yamna toina chatharakpa asi lamdam asigi lo laitaba gumle lengak na makhoibu lainaba designated campus piduna lairiba aduga hek fabagi thabak asi makhatana tawbiganu fazin khiba singbu athubada thadoraktrabadi manipurda lairiba CSO singna amadi imalup singna changsilakpa khongjang singda khul tarama thoina konba Khongjom circle gi ima ibel Meira Paibi singna sawgatkani haiki stop tawdana lairiba UNLF ki langni singlu MPA gi Sasingbu kauraga amadi mayumdagi wari sanaje haidana kauraga phajinba aduga mayumda chalaga phaba kunba tawba asi yaningde haidana akhoi madugi damakta akhoi asi yaningdaba phongdokpagi India government amadi Manipur government anina tawiba thawong ase pende yaningde singba thawong singa se makha kana takabirkano hana politically dialogue tawdana lairiba makhoi singa sida kaigumba yaningdaba lairagadi makoigi KM singda lairiba leader singduda pau piraga nakoigi MPA gi cadres singsina yaningdaba thabak sing tawi haidana makoi KM duda makoi haibam thokpani maramdi India government amadi Manipur government gi makoigi makutta haiba KM sing asi makoina ayaba piraga India government ga Manipur government gana haiba MPA gi kangbu singsida makoina lairiba mafam asi ayaba pirakanda layu haina lahelibani adumaina ayaba piraga lairiba mi singa sigi list se moda loina totally list lairibani adugumba singa duda kauraga yaninda wa pham singdo hairaga makha kana tawdanaba makoida instruction pibagi mahutta mi singdugi mayum da chalaga phaba aduga kauraga wari sanase haidana kaurakanda phajilaga thambase masi akoi yaningde madu masigi thawongse chak chaje haidana kauraga chakta hu pijaraga hapagi thawongdune aduna akoi masi yam kana yaningde haidana akoi Khongjom circle Meira Paibi forum gi maikaidagi wafam masi thamjari matungdasu amona tawbiganu aduga peace talk tawdana lairagadi peace talk ki process tu makhatana du changchinbiu nifami pun tawdana hena Manipurda irang sagatpa aduga mama singsibu tangdu laika handaba ki mawongse India government amdi Manipur government makhatana tathabirakanu aikoida yamna nungaijadaba aikoibu Indian constitution gi manungda lairiba law singdubu aikoi kanglup aikoi gi maitai haiba kanglup singsida koi violate tawbagumna manba maramaduna matungda asugumba thawongsin ase monna changchin birakanu aduga jiridagi phajin thriba sasingado condition amata yaudana athuba matamda thadokpiu kaiguma thadokta taragadi aduga sigumba thawongsin asi makhatana changchilakpa taragadi Manipurda lairiba CSO sing Meira Paibi sing na changchilakpa Khongjang singda ikoi Khongjom circle Meira Paibi foramgi mama singnasu hanba laitana mateng pangani aduga ikoi Khongjang asida saruk